Leingakna Khul Ngakpasing Mashak Khangbinaba High Court PIL Thakhre Pawasi Pandam Pausi dagi Loken Tampaki Khul Ngakpa Village volunteer sing criminal natte Leingakna misam Miyamgi punsi ngakpa ngamlaktaba matamda Makoy na laybak asi ngaktuna lakivani amade Makoy gi thaudang sakhangbiyu haina nahawoy riba advocate sing na Manipur High Court PIL Thakhre PIL adu court na admit tawbaga loina na sayol amagi manungda Leingakki maikaydagi mari lainaba paukhum pirangnaba direction pikhre haire hiram asigi matangda lamfelda laiba socio-political commentator Songtham Bijoygi mayumda Paumi singa unabada Bijoy na phongdorokpagi matungin na advocate kaisam kisan namade advocate and Tespriya anigi maikaydagi kisan na petitioner oiduna PIL ama Manipur High Court thabada PIL adu court na ngahan admit tawduna state amasung central Leingakta paukhum piraknaba khangan khre haire Bijoy na makata araduna illegal migrant narco terrorist sing na Manipur da landarakba matamda state force ki personnel lising ni fu hen bana misam miyamgi lanthum amade punsi ngakpa ngamdavadagi masa masagi tonganba sinfam paiduna chamna hingjaramba miyoy kaya na license gun na chingba paiduna right to life kanna bohona rakhibane center dagi tharakhiba forcing na so effective oina thabak pangthokpa ngamkhidavane State asida law and order laitavadagi Khul Ngakpa volunteer sing na sacrifice tawduna Manipur ngaktuna lakhibani haiba wafam thamkhe PIL aduda maruoina Tampaki Khul Ngakpasing asi post facto FIR panba yaroy makoida blanket immunity ama piduna mapungphana peace leiraba matamda rehabilitation tahungadabani haiba wafam sing yaure en Loken na Miyamda Sengdokkadabani pawasi pandam pausi dagi lokhatjavane taraga nipan suba Lok Sabha Mikhal ga mari leinana ngahan pangthokiba INC gi election campaign amada kumbi kendra da polling station mapal di boot capture tawgani haiba wafam phawba panduna nambol kendra gi hanagi MLA oiramba namai rakpam Loken na aranba wafam kaya bot phangna bangang khibadu athuba matamda miyam khangna Sengdokkadabani natravadi legal action lawragani haina kumbi kendra gi MLA sanasam Premchandra na phongdokhre wafam asi MLA asigi sana konjil da leiba mayumda pangthokpa pawgi mifam amada phongdokladuna S Premchandra na hai State asida thogliba irang asigi manungda Congress party na tumina leisilaga bot matamda minungsi pongnaba lana haijinba miyamna thajabigano aranba wafam phongdoktuna miyamda apangbasigano semjin sajinba wangang bahaibase Congress ki hanadagi sathaduna laklaba hainavene makoina nongmai kapi haidibase makoigi khunekta puraklaga nongmai kapanba oiramgane BJP da taisinduna bot phangnaba Congress na drama tawba oiramgane hiram asiga BJP ga mari lainade Pangthokodorba Mikhal asida kendra asigi miyamna isa isagi right mangandana amade akiba yaudana thoglaktuna apamba mirep khanbiyu haikhe Mikhal boycott Touroisi isu Ningthina khangba Meeoida bot Pisi Khaidem bane pawasi pandam pausi dagi lokhatjavane mongpham marakta bot tawrabasu lamdam asida leidiba miyamna Mikhal boycott tawbigano state asigi isu sing Ningthina khangba lairik laisu haiba amade afafata khangba Meeoida bot pibiyu haina Taragi Saisugi chairman senior advocate Khaidem manina phongdorokle porom pata leiba Taragi Saisugi office ta paumi singa unaba mada Khaidem manina phongdokhibada mamang sahigi May 3 dagi hawduna ngasi fawba kuki narco terrorist sing na mitai gi mathakta satharagliba irang asi sahi ama pharakadawre irang asi loisinba ngamba India Leingakna loisinbidre Prime Minister Narendra Modi na state asida thogliba irang asi hanna yangbidre State government asu tuson manson aduna leire mongpham marakta bot taw basi chumde haina ECI da thamkhiba wafam su tabidre haikhe mahangna makha taraduna logi matungina state asida inaramadi outer Lok Sabha Mikhal pangthokna basem saba loikhre awaba kaya nanglabasu bot tawrabanina miyamna bot thadabagi hak mangan bigano Mikhal boycott tawbasi aikoigi mangjaba oigane lamsat manglabi nupa nupigumna aikoigi bot yongumse bot yon bai basi isa yon baga chap manai Khulai paibasing na voter sing bu aki akhang poga ningde Khulai paibasing na kangbu semduna bot ta yauksun bigan uhai khe paumi singa unabadu da saruk yakhiba taragi saisugi legal wing gi chairman nautune sori na phongdokhibada pangthokuduriba Lok Sabha Mikhal asiga mari leinana candidate sing na meeting tawbada nongmai kapsille aki akhang poga le haiba report lakliba sigi matangda CEO Manipur Police Intelligence Department ki miyoy sing na matiksabe action lawkhat piyo Mikhal asi free and fair ohense voter singbu santi leina makoina pamba mirepta bot thadahanse irang marakta bot tawrabasu sel na bot leihaloise amadi bot leina basu hona bigano police amadi CEO Manipur na misang mikhai nai na thabak tawbigano haiba wafamsu mahak na phongdokhe